Nang nahandak sawi haribasi kariginon mamada tammune Duryodhan kari leire nang hayon waitabo mamada. Saninglibadi mama ina koyaw cheklibadi mama hojik lockdown manung sida class hanaduna leiribu mayam pundana madagi punsan dana sakjana ribu mayam masi udin mama ina koyaw si shawlibisi mama. Adugidamakta oire imhakna wariba thawai waramliba kanadabada khallunu imhaksidi masa masana gyan tadragadi masa masana adum phangjaba tabani he imak ibungo idamakta warunu nang mamada thawai nuai tabu utlibudu adugi oire imak ibungo. Nadde mama saninglibadi yan tada mama koy kakna kibo oiribadi fai kari sum kangjadabu imong manung angangsing amadi mama papa makoysing adudi nabada awaba pigidribadi mama madugin en hena saninglibadi mama makoydi koyjat chatpanido amada muksang maduni aina pakhalibadi mama. Sumini imak na haiba masa tang naragadi phaido khangjadaba imong manung imising adu awaba pibadunini thangnabada leiribu mayam adagidi mathang sumini imak na aduni mama makoy asi karamna gyan tahangani haibado khanbada hojik matha sari mama police singnasu thingi ado tang haidopa chapmani chatkibaga amuk yo gyan tadre mama leba si kamda udomun khandre mama. Linna chikpa mina mahu khangi haibuduni Duryodhan karisu khalluno masa narakanda maraina section jagini ko maram maduna mang mamaga aiga social distance thamduna lapna wari saribase semuk phaba leitrabani Duryodhan. Mama horende amta laptholu mama max uktaba punsin zuwa sanaba amadi chak chanaba kadauba thengarabadi loina phara phudekani haina amta laptholu mama thawai si yam ware mama hojiksi. Laukthok hallagi he nang mamana adubu nangi dandi adudi kitang watmali dandi adudi asumna haigadabani karigumba punsinduna chak chanaba thengnarabadi pharaga mafi laukthok sathangani haigadabani. It's the motherfucking Eagle Double G. Snoop Dogg. It's the motherfucking Eagle Double G.